masida uriba angang yamna haisingba intelligent oirmadi yai adunabu Amitabh Bachchan gi KBC show da saru yari bani adubu moral kyamu yamna yaudaba angang haibu mathak thongba ahal singda kamaina ngangani khangdaba sini yamna ahuba tonda yam khon kanna Amitabh Bachchan da hai aingonda rules tak pegi mathok ta de ai han already loina khange question hangba matamda option pi dringai da answer hana khon kanna adum khumba angang sigi yamna over confidence oiba si question ahum baudi chumna khumami adudagi 45000 gi question horpada option yengnaba harpadagi yengki asida lanbadi mahak mai thiki tasengna angang asi maral budi natte adubu mama po ibasingna angang asida moral discipline tamidabagi mami amadi yamna chauna tari hojik haurliba angang si khoi technology da dum stick tawra leibadagi ahallaman singda mathak thongba singda kari ngangani sakani habasi ikang khangdabagum na tawi mama po ibasingna su tamidabagum na tawi 80s 90s ki matamdu da angang oina horkiba miyisingna mathak thongba ahallaman singda wangang phawo yamna bebar leina mitka misana wangang ba phawo ngamde oza guru ubu matamda khurumnai adubu hojiki haurliba generation si angang singsi akhoigi technology da sum stick tawra leibagi na khangde masigi achouba ahobamdi uri adubu mama po ibasingda masi tungda achouba burden amadi oirakpi yai